क्या फजहरब मफमजे चिक चिक अदना चिक नुसारन सू खिचलइबा नुंगाइरेदा इहांग हांगलब मफम असिदा ngaranggi angangsingdo kharadi tawhrami nga khajiktudabu yenagani aina tawkhalami dubu adubu ngaranggi thabuk tawramami nungairamani sala aibu hallasirane Woi malu ide dan ID ngati dia. Angang ahan dahulu di kapanan ahan angang dahulu di kapanan ya ayo ide dan Lepak tangan iskok bagi video yang biriba ichinaw miyam singbu hainingay laitana thagatsari hojik yang bihariba video ado ngayena bagi part 2 dune yamda aina teller oina mate khaktang thagatsakibani horen 3:30 pm da suksoi soidana full video lakbigani mayamna ngaibiyo video sibu ahamba thengnabibu oiragadi follow like comment tawbu kawbiganu adoidi matang aswa sida loisanjarage lepak tangan iskok bana hainingay laitana thagatsari mayamna support tawbigidamagta